ꯑꯩꯁꯦ ꯇꯁꯦꯡꯅ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯊꯧꯅꯥ ꯂꯩꯕ, ꯕꯨꯙꯤ ꯂꯩꯕ ꯅꯈꯣꯏ ꯃꯌꯥꯝ ꯑꯩꯒꯤ ꯗꯔꯕꯥꯔ ꯑꯁꯤꯗ ꯌꯥꯎꯕꯒꯤ꯫ ꯑꯗꯨꯕꯨ ꯊꯧꯅꯥ ꯂꯩꯕ, ꯂꯧꯁꯤꯡ ꯂꯩꯕ ꯅꯈꯣꯏ ꯈꯛꯇꯪ ꯁꯨꯝ ꯎꯅꯕꯁꯦ ꯏꯁꯥꯗ ꯇꯟꯊꯩ꯫ ꯑꯗꯨꯅ ꯑꯄꯪꯕ ꯈꯔꯁꯨ ꯎꯅꯕ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯤꯡꯊꯧ ꯑꯃꯒꯤ ꯋꯥꯈꯜꯂꯣꯟꯗ ꯎꯔꯤꯕꯁꯦ ꯊꯧꯅꯥ ꯂꯩꯕ, ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯑꯣꯏ ꯈꯛꯇꯅꯤ꯫ ꯑꯩꯅ ꯈꯟꯕꯗ ꯑꯉꯥꯎꯕ ꯑꯄꯪꯕ ꯈꯔꯁꯨ ꯎꯅꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯕꯤꯔꯕꯜ, ꯅꯉꯣꯟꯗ ꯁꯤꯟꯅꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯉꯁꯤ ꯐꯥꯎꯕꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯏ ꯄꯥꯛꯇꯨꯅ ꯌꯥꯅꯕ ꯄꯨꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛ ꯅꯪꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯥꯎꯕꯅꯤ ꯍꯥꯏꯕ ꯌꯥꯕ ꯃꯤꯑꯣꯏ 6 ꯊꯤꯕꯤꯔꯛꯎ꯫ ꯏꯅꯤꯡꯊꯧ, ꯃꯁꯤꯃꯛ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯍꯣꯏ, ꯑꯩ ꯃꯗꯨꯃꯛ ꯄꯥꯝꯃꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯅꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯉꯥꯎꯕ 6ꯇꯨꯒ ꯎꯅꯕꯗ? ꯑꯩ ꯅꯉꯣꯟꯗ ꯊꯥ ꯑꯃꯒꯤ ꯃꯇꯝ ꯄꯤꯒꯦ꯫ ꯑꯩ ꯑꯗꯨꯛ ꯌꯥꯝ ꯁꯥꯡꯕ ꯃꯇꯝꯗꯨ ꯆꯪꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯅꯤꯡꯊꯧ꯫ ꯌꯥꯝꯅ ꯐꯔꯦ, ꯑꯊꯨꯕ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯊꯤꯔꯛꯇꯨꯅ ꯄꯨꯔꯛꯎ꯫ ꯑꯩ ꯎꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯦ꯫ ꯃꯗꯨꯃꯛ ꯅꯤꯡꯕ ꯊꯨꯡꯍꯟꯖꯒꯦ ꯏꯅꯤꯡꯊꯧ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯤꯔꯕꯜꯅ ꯑꯉꯥꯎꯕꯁꯤꯡ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯊꯤꯔꯨꯒꯗꯕꯅꯣ ꯈꯟꯗꯨꯅ ꯁꯒꯣꯜ ꯑꯃ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯅꯤꯡꯊꯧꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯃ ꯒꯙꯥꯗ ꯇꯣꯡꯗꯨꯅ ꯃꯀꯣꯛꯇ ꯁꯖꯤꯛ ꯆꯕꯨꯟ ꯍꯥꯞꯀꯠꯇꯨꯅ ꯄꯨꯔꯛꯄ ꯂꯥꯛꯄ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯥꯔꯤꯕꯔꯥ? ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ? ꯁꯣꯝꯕꯨ ꯀꯅꯥꯅꯣ, ꯃꯤꯡ ꯀꯔꯤ ꯀꯧꯕꯤꯒꯦ, ꯑꯗꯨꯒ ꯀꯗꯥꯏꯗ ꯆꯠꯄꯤꯒꯗꯕꯅꯣ ꯍꯥꯏꯅ ꯕꯤꯔꯕꯜꯅ ꯍꯪꯂꯝꯃꯤ꯫ ꯑꯄꯪ ꯑꯗꯨꯅ, ꯑꯩꯒꯤ ꯃꯤꯡ ꯔꯥꯃꯨ ꯀꯧꯏ꯫ ꯑꯩ ꯙꯣꯕꯤꯅꯤ꯫ ꯑꯩꯒꯤ ꯒꯙꯥ ꯑꯁꯤꯒꯤ ꯆꯥꯅꯕ ꯁꯖꯤꯛ ꯈꯔ ꯊꯤꯖꯔꯨꯔꯒ ꯍꯟꯖꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯒꯙꯥ ꯑꯁꯤꯗ ꯄꯨꯍꯟꯒꯦ ꯍꯥꯏꯗꯗꯅ ꯅꯀꯣꯛꯇꯨꯗ ꯑꯔꯨꯝꯕꯗꯨ ꯄꯨꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯈꯟꯖꯕꯗ ꯂꯝꯕꯤ ꯁꯥꯡꯅ ꯂꯥꯛꯄꯒꯤ ꯒꯙꯥꯁꯦ ꯋꯥꯔꯝꯂꯅꯤ ꯈꯟꯗꯅ ꯃꯥꯒꯤ ꯑꯋꯥꯕꯗꯣ ꯈꯔ ꯍꯟꯊꯅꯕ ꯍꯥꯏꯗꯅ ꯑꯔꯨꯝꯕꯁꯦ ꯏꯀꯣꯛꯁꯤꯗ ꯄꯨꯖꯔꯤꯕꯅꯤ꯫ ꯀꯌꯥꯗ ꯄꯪꯈ꯭ꯔꯕꯅꯣ, ꯑꯩꯒꯤ ꯑꯍꯥꯟꯕ ꯑꯉꯥꯎꯕ ꯐꯪꯂꯦꯗꯅ꯫ ꯑꯩꯁꯦ ꯁꯥ ꯉꯥ ꯌꯥꯝ ꯅꯨꯡꯁꯤꯖꯕ, ꯑꯗꯨꯒꯤ ꯑꯔꯨꯝꯕꯁꯦ ꯏꯀꯣꯛꯁꯤꯗ ꯄꯨꯖꯔꯤꯕꯅꯤ꯫ ꯑꯩꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯆꯠꯁꯤ꯫ ꯅꯪꯒꯤ ꯑꯆꯧꯕ ꯊꯕꯛꯁꯤꯒꯤ ꯏꯅꯤꯡꯊꯧꯗ ꯃꯅꯥ ꯆꯥꯎꯅ ꯄꯤꯍꯟꯒꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯃꯅꯥ ꯄꯤꯒꯅꯤ ꯍꯥꯏꯕ? ꯋꯥ ꯑꯗꯨꯗꯤ ꯆꯠꯂꯁꯤ, ꯊꯨꯅ ꯍꯦꯛꯇ ꯆꯠꯂꯁꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯔꯥꯎꯔꯝꯃꯤ ꯃꯅꯥ ꯄꯤꯒꯅꯤ ꯍꯥꯏꯕꯗꯨꯗ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯅꯤ ꯀꯟꯅ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ, ꯑꯩꯒꯤ ꯅꯣꯡꯁꯥꯗꯨꯅ ꯅꯪꯒꯤ ꯁꯟꯗꯣ ꯆꯥꯊꯣꯛꯍꯟꯒꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯂꯥꯟꯗ꯭ꯔꯣ? ꯀꯔꯤꯗ ꯂꯥꯜꯂꯤꯕ? ꯃꯗꯨ ꯅꯪ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯗꯧꯔꯤꯒꯦ? ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯒꯦ ꯇꯧꯔꯛꯄꯗꯨꯗ ꯕꯤꯔꯕꯜꯅ ꯈꯥꯝꯂꯝꯃꯤ꯫ ꯉꯥꯏꯈꯣ, ꯈꯠꯅꯕ ꯂꯦꯞꯄꯨ꯫ ꯑꯩꯉꯣꯟꯗ ꯅꯈꯣꯏ ꯑꯅꯤ ꯀꯅꯥ ꯀꯅꯥꯅꯣ ꯃꯁꯛ ꯃꯃꯤꯡ ꯐꯖꯅ ꯇꯥꯛꯎ꯫ ꯍꯨꯖꯨꯔ, ꯑꯩꯅ ꯍꯔꯤꯅꯤ, ꯑꯗꯨꯒ ꯃꯥꯅ ꯒꯪꯒꯨ ꯀꯧꯏ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ꯫ ꯏꯕꯥꯅꯤ ꯁꯤꯡꯖꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯗꯤ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯒꯦ? ꯍꯨꯖꯨꯔ, ꯃꯥꯅ ꯑꯩꯒꯤ ꯁꯟꯁꯤꯡꯗꯣ ꯃꯥꯒꯤ ꯅꯣꯡꯁꯥꯅ ꯆꯥꯊꯣꯛꯍꯟꯒꯅꯤ ꯍꯥꯏꯔꯤꯕ꯫ ꯃꯥꯅꯤ, ꯑꯩꯒꯤ ꯅꯣꯡꯁꯥꯗꯨꯗ ꯃꯥꯒꯤ ꯁꯟꯁꯤꯡꯗꯣ ꯂꯣꯏꯅ ꯆꯥꯊꯣꯛꯎ ꯍꯥꯏꯒꯅꯤ꯫ ꯑꯗꯨꯗꯤ ꯅꯣꯡꯁꯥꯗꯤ ꯀꯗꯥꯏ? ꯑꯗꯨꯒ ꯅꯪꯒꯤ ꯁꯟꯗꯤ? ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯍꯦꯛ ꯕꯣꯔ ꯄꯤꯕꯒ ꯑꯩꯗꯤ ꯁꯟ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯒꯅꯤ, ꯑꯗꯨꯒ ꯃꯥꯅ ꯅꯣꯡꯁꯥ ꯑꯣꯏꯅ ꯄꯤꯕꯤꯌꯨ ꯍꯥꯏꯒꯅꯤ ꯁꯤꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯥꯒꯤ ꯁꯟꯁꯤꯡꯗꯣ ꯅꯣꯡꯁꯥꯗꯨꯗ ꯂꯣꯏꯅ ꯆꯥꯊꯣꯛꯍꯟꯒꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯀꯟꯅ ꯈꯠꯅꯔꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯏꯅꯤꯡꯊꯧꯒꯤ ꯑꯉꯥꯎꯕ ꯑꯅꯤ ꯑꯃꯁꯨ ꯐꯪꯂꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯈꯠꯅꯕ ꯂꯦꯞꯄꯣ, ꯑꯗꯨꯒ ꯑꯩꯒ ꯂꯣꯏꯅꯅ ꯅꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡꯗ ꯆꯠꯁꯤ꯫ ꯏꯅꯤꯡꯊꯧꯗ ꯃꯅꯥ ꯆꯥꯎꯅ ꯄꯤꯍꯟꯒꯦ, ꯏꯁꯣꯔꯗ ꯌꯥꯝꯅ ꯊꯥꯖꯕꯒꯤ꯫ ꯅꯨꯄꯥ ꯑꯅꯤ ꯑꯗꯣ ꯃꯅꯥ ꯄꯤꯒꯅꯤ ꯍꯥꯏꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗꯁꯨ ꯔꯥꯃꯨ ꯑꯃꯗꯤ ꯒꯪꯒꯨꯗꯣ ꯑꯗꯨꯝ ꯈꯠꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯆꯪꯂꯛꯇꯨꯅ, ꯅꯈꯣꯏ ꯉꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯣ, ꯊꯦꯡꯂꯦ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯏꯅꯤꯡꯊꯧꯒ ꯎꯅꯔꯁꯤ, ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯀꯣꯏꯊꯣꯛꯂꯨꯒꯦ ꯍꯥꯏꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯝꯃꯤ꯫
ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯃ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯔꯗꯨꯅ ꯂꯩꯔꯝꯕ ꯕꯤꯔꯕꯜꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯝꯃꯤ, "ꯉꯥꯛꯄꯤꯒꯅꯤ, ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯖꯧꯒꯦ?" "ꯑꯣ, ꯑꯩꯒꯤ ꯈꯨꯗꯣꯞ ꯑꯃ ꯃꯥꯡꯈ꯭ꯔꯦ, ꯑꯗꯨꯒꯤ ꯑꯩ ꯊꯤꯔꯝꯂꯤꯕꯅꯤ꯫ ꯑꯩ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯈꯨꯗꯣꯞ ꯑꯗꯨ ꯀꯗꯥꯏꯗ ꯃꯥꯡꯈꯤꯕꯅꯣ?" "ꯑꯩꯅ ꯑꯁꯤꯒꯤ ꯎꯄꯥꯜꯁꯤꯒꯤ ꯃꯈꯥꯗ ꯊꯥꯗꯈꯤꯕꯅꯤ, ꯑꯗꯣ ꯑꯁꯤꯗꯗꯤ ꯌꯥꯝ ꯃꯝꯕꯗꯨꯗ ꯃꯐꯝꯁꯤꯗ ꯊꯤꯔꯤꯕꯅꯤ." "ꯀꯔꯝꯕ ꯑꯉꯥꯎꯕꯅꯣꯅꯦ ꯁꯤꯕꯣ? ꯅꯪꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ? ꯀꯗꯥꯏꯗꯒꯤꯅꯣ?" "ꯑꯩꯒꯤ ꯃꯤꯡ ꯌꯨꯁꯨꯐ ꯀꯧꯏ." "ꯃꯤꯡ ꯅꯨꯡꯒ ꯇꯣꯛꯈꯣ, ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯔꯥ ꯄꯥꯡꯂꯣꯏ ꯍꯥꯏꯕꯔꯥ?" ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯕꯤꯔꯕꯜꯅ, "ꯇꯥꯎ, ꯑꯩ ꯏꯅꯤꯡꯊꯧꯗ ꯅꯪꯒꯤ ꯃꯅꯥ ꯑꯣꯏꯅ ꯑꯇꯣꯞꯄ ꯈꯨꯗꯣꯞ ꯑꯃ ꯄꯤꯍꯟꯒꯦ꯫ ꯑꯩꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯆꯠꯁꯤ, ꯍꯌꯦꯡ ꯏꯅꯤꯡꯊꯧꯒ ꯎꯅꯍꯟꯒꯦ ꯍꯥꯏꯅ ꯕꯤꯔꯕꯜꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯑꯁꯦꯡꯕ ꯏꯅꯤꯡꯊꯧꯅ ꯈꯨꯗꯣꯞ ꯑꯃ ꯄꯤꯍꯟꯒꯗ꯭ꯔꯥꯅꯦ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯕꯤꯔꯕꯜꯅ, "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ, ꯃꯁꯤꯒꯤ ꯈꯨꯗꯣꯞ ꯑꯁꯤ ꯀꯥꯎꯊꯣꯛꯈ꯭ꯔꯣ, ꯑꯩ ꯏꯅꯤꯡꯊꯧꯗ ꯅꯪꯒꯤ ꯈꯨꯗꯣꯞ ꯑꯣꯏꯅ ꯃꯅꯥ ꯄꯤꯍꯟꯒꯦ, ꯏꯕꯥꯅꯤ ꯆꯠꯃꯤꯟꯅꯔꯁꯤ, ꯂꯥꯛꯂꯣ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯛꯕꯔꯅ ꯍꯪꯂꯛꯂꯝꯃꯤ, "ꯕꯤꯔꯕꯜ, ꯑꯄꯪꯕꯁꯤꯡ ꯑꯗꯨ ꯐꯪꯂꯕ꯭ꯔꯥ?" "ꯑꯍꯣꯏ, ꯐꯪꯂꯦ ꯏꯅꯤꯡꯊꯧ." "ꯀꯔꯤ, ꯌꯥꯝ ꯊꯨꯅ ꯐꯪꯏꯗ? ꯀꯩꯅꯣ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯉꯥꯎꯕ ꯌꯥꯝ ꯂꯩꯔꯕꯣ?" "ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯉꯥꯎꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯅꯣꯡꯃꯗ ꯐꯪꯂꯦ ꯏꯅꯤꯡꯊꯧ." "ꯍꯥꯏꯔꯛꯑꯣ ꯑꯗꯨꯗꯤ, ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ? ꯑꯗꯨꯒ ꯅꯪꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ?" ꯕꯤꯔꯕꯜꯅ ꯑꯍꯥꯟꯕ ꯑꯉꯥꯎꯕꯗꯤ ꯔꯥꯃꯨꯅꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯊꯦꯡꯅꯔꯛꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯊꯪ ꯃꯊꯪ ꯑꯉꯥꯎꯕꯁꯤꯡ ꯑꯗꯨꯒ ꯊꯦꯡꯅꯔꯛꯄꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯂꯣꯏꯅ ꯄꯨꯖꯔꯛꯂꯕꯅꯤ꯫ ꯑꯛꯕꯔꯅ ꯅꯣꯛꯂꯗꯨꯅ ꯃꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯌꯦꯡꯂꯝꯃꯤ꯫ "ꯍꯩ, ꯁꯤꯗꯤ ꯃꯔꯤ ꯈꯛꯇꯅꯤ, ꯑꯇꯣꯞꯄ ꯑꯃꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯍꯧꯖꯤꯛꯐꯥꯎ ꯐꯪꯗ꯭ꯔꯤꯕꯣ?" "ꯏꯅꯤꯡꯊꯧ, ꯑꯩ ꯃꯈꯣꯏ ꯃꯔꯤꯁꯤꯗꯒꯤ ꯍꯦꯟꯅ ꯉꯥꯎꯕ ꯑꯅꯤꯗꯣ ꯃꯁꯛ ꯈꯪꯖꯩ." "ꯑꯣ, ꯃꯈꯣꯏꯗꯨ ꯑꯃꯨꯛꯇ ꯎꯅꯒꯦ, ꯀꯗꯥꯏꯅꯣ?" "ꯃꯈꯣꯏ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯨꯗꯒꯤ ꯑꯩꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯥꯎꯕꯗꯤ꯫ ꯃꯔꯝꯗꯤ ꯑꯉꯥꯎꯕꯁꯤꯡ ꯑꯗꯨ ꯊꯤꯔꯨꯅꯤ ꯍꯥꯏꯅ ꯆꯠꯂꯤꯕ ꯑꯩꯕꯨ ꯉꯥꯎꯗ꯭ꯔꯤꯕ꯭ꯔꯣ ꯏꯅꯤꯡꯊꯧ? ꯑꯩꯕꯨ ꯅꯉꯣꯟꯗ ꯑꯇꯣꯞꯄ ꯑꯉꯥꯎꯕꯗꯨꯒꯤ ꯃꯃꯤꯡ ꯍꯪꯒꯗꯕ ꯀꯤꯁꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯅꯪ ꯍꯥꯏꯕ ꯌꯥꯒꯅꯤ, ꯃꯍꯥꯛ ꯑꯗꯨ ꯀꯅꯥꯅꯣ?" "ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯏꯅꯤꯡꯊꯧ, ꯑꯉꯥꯎꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯎꯔꯤꯕꯗꯤ ꯏꯅꯤꯡꯊꯧꯅꯤ, ꯃꯔꯝꯗꯤ ꯑꯉꯥꯎꯕꯁꯤꯡ ꯑꯁꯤꯒ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤꯕꯗꯨ ꯑꯗꯣꯝꯅꯅꯤ." ꯕꯤꯔꯕꯜꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯑꯛꯕꯔ ꯑꯃꯗꯤ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯋꯥ ꯋꯥ ꯅꯣꯛꯂꯝꯃꯤ꯫ ꯑꯛꯕꯔꯅ ꯁꯥꯕꯥꯁ ꯍꯥꯏꯔꯗꯨꯅ ꯕꯤꯔꯕꯜꯒꯤ ꯍꯩꯁꯤꯡꯕ ꯑꯗꯨꯒꯤꯗꯃꯛ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯦ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯨꯔꯨꯝꯖꯔꯤ꯫